Senja thumja muthатpada lainga khakta tainagano isa na su sumthokadabane Biren Manipur da senja thumja muthatna bohanabada lainga khakta tainaba chumloi isa dagi hona sumthokpa yamna tangai phade haina Chief Minister N Biren na ngarang hapta kangjibung da pangthokiba Manipur Building and Other Construction Workers Welfare Board ke welfare benefits sing yenthokpagi thoram da phongdokre thoramgi manungchana board asigi workers sing da yenthokiba khudong chaba singi manungda Educational Benefit Scheme amasung Health Scheme Accidental Death Benefit Disability Benefit na chingbagi khudong saba sing yaure thauramga mari laina Chief Minister na phongdokibada Prime Minister Narendra Modi gi mideng makhada miyamna phangadaba welfare scheme singge subsidy amade benefit sing ase beneficiary singi account da hakthengna na transfer tawbani haike direct benefit transfer gi thabakna scheme sing ase gi makhada piriba khudong saba sing beneficiary sing da Marakta topa miyoyge khud changhandana hakthengna phanganba ngamgani amasung senja thumja laheloi haike coronavirus ki BF.7 ase India gi damak karisu nungnang bapokningai oide scientist Rakesh Misra coronavirus ki BF.7 variant miyamna ki bapoknari basigi matangda masak naiba scientist amana Omicron strain ge subvariant ase magi tamthiba phiba maduda India gi damak masina thoina hena nungnang bapokningai oide haina phongdokre Paugi agency asida wangang laduna Tata Institute for Genetics and Society TIGS Bangalore ge Director Rakesh Misra na face mask sing upnaba masung karisu kanadabada mitin batong naba pauktakti adu magpikhi CSIR Center for Cellular and Molecular Biology gi hanagi director asina makhata na hai China da mamangda amukta oikhidreba mawongda COVID-19 gi case hengalakpa thengnare Masi Omicron gi subvariant naman ne masigi maruoiba feature sing day khara khak awon banatana Omicron ga adumak manay masida chawna khenaba karisu laite aikoi ayamba Omicron gi web thengna khre masida khangjin gadaba se chap manaba virus ni haina mahang na haike drug dealer sing chahi ani jail da thamlaga ne paramilitary forcing the drug thingnaba ahenba sakti pi re Amit Shah laiba kasida drug trafficking ase maru phangna muthana bahona re Drug dealer sing chahi ani jail da thamlaga nei border da tariba paramilitary forcing drug dealer singi mathakta akan ba action launa na ba ahen ba sakti piri haina Union Home Minister Amit Shah na parliament ta phongdokre laiwa kasi da drug ki issue singa mari laina na parliament ta sathagi ba debate amada Union Home Minister Amit Shah na haikibada Assam Rifles BSF amasung SSB na state ki jurisdiction lansin na drug deal tawbagi matang da ahen ba sakti piri ba singi matang da Lakiba criticism kaya gi matangda Union Home Minister na haikibada laiba kasigi border ngak sen bai base center gi daita nei border da deploy tawriba central agency singda drug smuggling case sing ase dil tawna ba hen ba sakti pidra bade mataw karam na border land na pusilagli ba drug sing ase dil tawgadawri ba no border port amadi airport ta drug sing pusilagli ba ase thingna bahona ba change revenue department NCB amasung anti-narcotic agency sing drug ki mayokta kan bathabak paikhat pachange laiba kasigi state sing da lairiba drug ki network sing asigi map lairai lakaduri bachahi ani asigi manungda laiba kasi drug free ohena na bohona re drug addict sing gi matang da haiki bada drug seasonary ba sing ase victim sing ne makoi sing aduning thina rehabilitation tawna bathabak paikhat pachange adubu drug trafficker sing aside lemna tharoi laiba kasi da drug ki achouba singna ba ma lairiba se Punna hona minaduna laksin bachangi haike khana naina ba du loiraba matungda Lok Sabha ki speaker Om Birla na house ki party ani ge support ka loina na laiwa kasi dagi drug addiction asi maru phangna muthana ba punna warep laumina bagi cherol amasu puthokhe drug lana season na bagi issue ase yamna serious oiba issue amani haike numit taraga mangani sangdokre state highway national highway government building amasung structure yauna public placing da Theliba banner, signboard, advertising hoarding amasung illegal statue sing lauthokpagi matam numit taraga mangani sangdokle haina Manipur Sarkar ki Commissioner Hom T Ranjit na ngarang order amathokre State Sarkar ki mathakta tharakiba PIL amaga mari laina na High Court of Manipur gi maikaidage niyam kaina lambi sorok amasung public placing da thetsiliba signboard banner advertising hoarding amasung statue sing ase numit taraga mangani gi manungda lauthong na bahok batang taraga mangada DC district magistrate sing na direction pi khibanai adubu Christmas festival bye bye amasung New Year gi yenglaga Manipur Sarkar ki maikay dagi miyam gi interest
ꯏꯂꯤꯒꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯒꯤ ꯃꯇꯝ ꯅꯨꯃꯤꯠ 15 ꯑꯃꯒ ꯁꯥꯡꯗꯣꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯀꯣꯝꯊꯣꯛꯂꯤꯉꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯗꯤꯁꯦꯝꯕꯔ 15ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯈꯨꯗꯛꯇꯒꯤ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯃ ꯁꯤꯅ ꯐꯪꯂꯦ꯫ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA ꯖयꯀꯤꯁꯟꯒꯤ ꯑꯋꯥꯡ ꯂꯩꯀꯟ ꯊꯥꯕꯤꯗ ꯂꯩꯕ ꯐꯥꯔꯝ ꯍꯥꯎꯁꯇꯒꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯎꯀꯨ ꯃꯈꯥꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯉꯔꯥꯡ ꯐꯪꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯆꯣꯝ ꯍꯦꯅꯔꯤ ꯃꯩꯇꯩ ꯆꯍꯤ 33 ꯑꯄꯣꯛꯄ ꯑꯆꯣꯝ ꯙꯅꯆꯟꯗ꯭ꯔ ꯃꯩꯇꯩ ꯀꯧꯋꯦ꯫ ꯊꯥꯡꯃꯩꯕꯟ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯦ꯫ ꯃꯍꯥꯛ ꯐꯥꯔꯝ ꯍꯥꯎꯁꯇ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯃꯤꯑꯣꯏꯅꯦ꯫ ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯟꯕ ꯁꯦꯛꯃꯥꯏ ꯑꯃꯗꯤ ꯂꯩꯀꯤꯟ ꯊꯥꯕꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯇꯣꯝꯕꯤꯔꯣꯛ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗ ꯂꯩꯕ ꯎꯀꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯕꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:50 ꯇꯥꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯅꯤꯂꯀꯥꯟꯇ꯫ ꯀꯛꯆꯤꯡꯗ ꯂꯩꯕ ꯄꯦꯖꯤꯗꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯀꯌꯥ ꯈꯣꯝꯒꯠꯇꯨꯅ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯊꯕꯛ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯂꯣꯠꯈꯤꯕꯗꯒꯤ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯑꯣꯏꯗ ꯑꯋꯥꯕ ꯄꯤꯕꯗ ꯅꯠꯇꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕꯁꯦ ꯃꯔꯤ ꯂꯩꯅꯔꯤꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯤꯂꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯍꯥꯟ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯤꯂꯀꯥꯟꯇꯅ ꯍꯥꯏ ꯀꯛꯆꯤꯡ ꯈꯣꯡꯂꯝꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯪꯂꯦꯝꯖꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯦꯖꯤꯗꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯏꯟꯚꯦꯁꯇꯔ ꯀꯌꯥꯗꯒꯤ ꯁꯦꯜ ꯈꯣꯝꯒꯠꯂꯒ ꯂꯣꯠꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯤꯂꯀꯥꯟꯇꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯒ ꯃꯪꯂꯦꯝꯖꯥꯎꯒꯤ ꯅꯨꯄꯤꯒ ꯃꯆꯤꯜ ꯃꯅꯥꯎ ꯊꯣꯛꯅꯩ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯄꯤꯕꯗ ꯅꯠꯇꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯇꯠꯇꯅ ꯆꯠꯊꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 31ꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯪꯂꯦꯝꯖꯥꯎ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯔꯝꯃꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯁꯦꯝꯕꯔ 18ꯗꯁꯨ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯊꯝꯂꯤꯕ ꯐꯧ ꯀꯣꯠ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯌꯨꯝꯗ ꯂꯣꯏꯔꯤꯕ ꯌꯦꯟ ꯀꯌꯥ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯋꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯈ꯭ꯔꯕꯅꯦ꯫ ꯄꯦꯖꯤꯗꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀ ꯃꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯃꯍꯥꯛꯇꯤ ꯆꯨꯝꯅꯇꯒꯤ ꯂꯧ ꯎꯖꯔꯒ ꯍꯤꯡꯕ ꯂꯧꯃꯤ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯄꯦꯖꯤꯗꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯏꯟꯚꯦꯁꯇꯔ 3,000 ꯂꯣꯝꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯈꯣꯝꯒꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯈꯤ꯫ ꯑꯦꯛꯁꯤꯗꯦꯟꯗ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ 3 ꯌꯥꯎꯅ ꯄꯥꯔꯁꯣꯅꯦꯜ 13 ꯁꯤꯔꯦ 4 ꯁꯣꯛꯂꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯅꯣꯔꯠ ꯁꯤꯛꯀꯤꯝꯒꯤ ꯂꯥꯆꯦꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15 ꯂꯥꯞꯅ ꯂꯩꯕ ꯖꯦꯃꯥ 3 ꯀꯧꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯥꯟꯃꯤꯒꯤ ꯖꯨꯅꯤꯌꯔ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁꯥꯔ 3 ꯌꯥꯎꯅ ꯄꯥꯔꯁꯣꯅꯦꯜ 13 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯟꯃꯤꯒꯤ ꯇ꯭ꯔꯛ 3ꯒꯤ ꯀꯟꯕꯣꯏ ꯑꯃꯅ ꯁꯤꯛꯀꯤꯝꯒꯤ ꯆꯥꯇꯦꯟꯗꯒꯤ ꯊꯥꯡꯒꯨ ꯀꯧꯕ ꯃꯐꯝ ꯇꯥꯟꯅ ꯆꯠꯂꯤꯉꯩꯗ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯔꯅꯤꯡ ꯑꯃ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯔꯨꯕ ꯂꯣꯛꯇ ꯇ꯭ꯔꯛ ꯑꯗꯨ ꯇꯥꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯒꯥꯔꯤ ꯑꯁꯤꯗ ꯄꯨꯟꯅ ꯂꯥꯟꯃꯤꯒꯤ ꯄꯥꯔꯁꯣꯅꯦꯜ 10 ꯇꯣꯡꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯥꯔꯁꯣꯅꯦꯜ 13 ꯂꯥꯏꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯁꯣꯛꯂꯕꯁꯤꯡꯅ ꯒꯦꯡꯇꯣꯛꯇ ꯂꯩꯕ ꯂꯩꯉꯥꯛꯀꯤ STNM ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯑꯗꯨꯕꯨ ꯁꯣꯛꯂꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯐꯤꯕꯝ ꯂꯨꯕ ꯌꯥꯎꯔꯤ ꯍꯥꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯦꯞ ꯇꯧꯕ ꯑꯃꯗꯤ ꯃꯤꯔꯣꯜꯍꯟꯕꯗ ꯆꯦꯟꯅꯕ ꯃꯄꯥ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2013ꯇ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯡꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯔꯣꯜꯍꯟꯕꯗ ꯆꯦꯟꯅꯕ ꯃꯄꯥ ꯉꯔꯥꯡ ꯀꯦꯔꯂꯥꯒꯤ ꯀꯣꯔꯠ ꯑꯃꯅ ꯆꯍꯤ 32ꯒꯤ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯁꯤꯖꯣꯃꯣꯟꯅ ꯉꯔꯥꯡꯒꯤ ꯋꯥꯌꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2013ꯇ ꯀꯦꯔꯂꯥꯒꯤ ꯏꯗꯨꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯅꯥꯊꯥꯗꯤ ꯚꯤꯂꯦꯖꯇꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯝꯗꯨꯗ ꯃꯁꯥꯒꯤ ꯆꯍꯤ 14 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯇꯨꯡꯗ ꯚꯤꯛꯇꯤꯝ ꯑꯗꯨ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯄꯨꯡꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈꯤꯅꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯈꯪꯍꯟꯈꯤ꯫ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯤꯕꯗꯒꯤ ꯚꯤꯛꯇꯤꯝ ꯑꯃꯗꯤ ꯃꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ
mayumda halakpagi mahutta police station da chatuna thokdok asigi matangda complaint tawkhe madugi matung nupa asi faduna wayel zathrakibani haire aroi bada tabi di bapum namakpo thagachare